Parliament mifamda opposition na protest tawkre opposition party ke worker singna Prime Minister Narendra Modi ki mongpham tawgani haikiba wafam laibak thibani ngasi chathakiba Parliament mifamda opposition party ki MP singna akanba moongda protest tawrakpadagi Lok Sabha gi presiding pung ani phawba yaithokhlure New Delhi da ngarang Congress party na silaga pangthokpa rally amada Prime Minister gi mayokta akanba kholaw kya laukhiba adu ngasi gi Parliament mifamda ICC gi President Malik Arjun Kharge amasung Lok Sabha gi opposition leader Rahul Gandhi na sengdoknanaba Parliamentary Affairs Minister Kiran Rijiju na hatu kaukhiba pawgi mifam amada phongdokhi ngarang gi Congress party na silaga pangtokpa rally aduda party gi worker singna Prime Minister Narendra Modi gi mongpham tawgani haina akanba kholaw ke laukhibadu khwaidigi laibak thibani haiba wafamsu Union Minister Kiran Rijiju na phongdokhi haire Kiran Rijiju gi wafam atubu yaningda phongdoladuna ngasigi Lok Sabha mifamda opposition members singge makedigi akanma moongda protest tarakhe maduna maram oiraga Lok Sabha gi proceeding nungthin gi pung ani fawba yethokkhibani hairi nakalamromda hojik chathariba Parliament mifam asida BJP gi Lok Sabha gi MP khudikmak ngasidagi mapung phana saru yaranaba party asna whip issue tawkhre hairi Juko Belly gi Lanmei Nongthoktagi ising kapthaduna muthatkadari Nagaland amasung Manipur gi ngangkhoi konsinduna punna lerakliba Juko Belly da chap chaba maram khangduna Lanmei chaklakpa numit humni chujin khrabasu Lanmei asi mapung fana muthatpa ngamdabadagi Nongthoktagi ising kapthaduna muthatnaba thorang lokhatkre District Disaster Management Authority Kohima na phongdorakpagi matung inna Indian Air Force ki helicopter shing sijinaduna aerial fire fighting gi thabak satharagani hai India gi President Kuki area asi Tonganna khaidoklaga Thambire haina KSRC na penda phongdorakle India gi President Draupadi Murmu na numit nini gi khongsatta Manipur da laklamkhiba aduga naga amasung aitai community singadi unaduna interaction pangthoklabasu Kuki area budi Tonganna khaidoklaga Thambiram le haina penda phongdorakle organization asi gi cherol amana hairibana Separate administration ke demand toriba Kuki area singbudi India gi president asina phawguna maitai amasung naga area singda satuna kanglup anima kimyoi singa interaction pangthokli loinena Kuki amasung atopa community singa lam boundary miyam gi marakta khaidokpada natana Kuki Sing asi India government na karimata thausadana thambiri India government ke maikai dagi Kuki state natragana union territory gi demand asibu khananaba dabi tori Kuki community singna ngasi mayoknariba historical injustice sing asi kokhanaba gi damakta separation amasung autonomy gi khuthangda makhoi gi phongpham thokpa right step determination amasung pongmanana chakhatnaba gi pandam adu phangana ba honabiu haina dabi tori Kuki Sing asi identity asi chana masak khangbibaga loinena makhoi gi lamgi protection yauna mayoknariba khudongchadaba sing asi kokhanba pami hairi panba yabadi su framework ki makhada lairiba Kuki Jo Milton Singh Maikaidigi ngarang Bharat Sarkar gi Ministry of Home Affairs ki mihu singa wari sanaki baduda masagi legislature leiba union territory ama semba na khaktana state asida matam sangna crisis kaya mayoknariba asigi amata ngairaba constitutional amasung oithokpa yaba solution ama purakpa ngamgani Kuki Sing asi Manipur state ki integration ama oina kuina leminaba yaroi hojik leiriba state administration framework asigi makhada Kuki Sing punna amato oina leminana ba haibadu oithokte hill area committee gi authorities sing asibu namtharaga Manipur Land Revenue and Land Reforms Act 1960 asi tampakta based toba sub register sing na ain kaina register tobagi thawong kaya chathai lonena Indian Constitution gi article 371 gi bakha piriba constitutional safeguards sing adu violent tawi haina maral sikhe NSCN IM amadi ZUF Nongmei kapnabada ZUF ki lanmi ama sire ngarang nungthin pung ani ga minute 15 rom taba matamda New Kaithel Manbi police station ki manung channa Jopi village amadi Khailok village ani gilona ba mafam amada Nongmei kapnabagi thodok thokre maduda Jalingyarong United Front ZUF ki lanmi ama sire hairi Pawasina hai hyriba mafam aduda ZUF ki lanmi sing changsinduna laikre haibagi pawfangbadagi NSCN IM gi lanmi sing mafam aduda changsinbadagi nakal animak takan moongda Nongmei kapnakhe Nongmei kapnaba aduda laikhidraba ZUF ki lanmi adugi maming pawgai ngam gangmei apokpa thathei sung gangmei kawi None district ki manung chana leiba khopum saitudai village takin haire Nongmei kapnabagi thodok aduda khunja sing mi paina duna masa masagi mayum thalukuna chenakhe nungthin pung ahum khara helakpada Nongmei kapnabagi thodok adu lepkhe asok apan gi pawdi phangba ngamdri haire
बस अमा लोखादा ओंथबदा मियोय मापन सिरे आंध्र प्रदेश की अलूरी डिस्ट्रिक्ट लंबी चिंग लंबी अमदा पैसेंजर बस अमा लोखादा तासिनबदगी मियोय मापन सिखरे अमदी मियोय क्या अमन असोक अपनंखरे हाइरी लाइबक थिबा थौदोगादु अलूरी डिस्ट्रिक्ट की तालुसी कालू खुल मनाक थोखिबने बस एक्सीडेंट असिगा मरी लेना डिस्ट्रिक्ट कलेक्टर की ऑफिशियल सिंह फोंदोखिबदा थौदोगादु ngarang ayuk थोखिबने बस अदुदा ड्राइवर अनि किलोनर अमा अमदी पैसेंजर कुंट्रा मंगा सोक तोंकी बस अदुदा ड्राइवर अनि किलोनर अमा अमदी पैसेंजर कुंट्रा मंगा तोंकी थौदोग अदुदा पैसेंजर मापल लेखिरे बस कया अमना सोखरे असोकपसिंग अदु बाद्रा चालामदा पुरकलगनि हाइके मफम अदुदा लैसिन कुंगना थाबा अमदी लंबी अदु राइट एंगल दा थोकपा अदुना मरम ओइदुना ड्राइवर ना कंट्रोल ngambaduna एक्सीडेंट अदु थोकपा ओइरंबा याय हाइना सीनियर पुलिस ऑफिसर अमना फोंदोके महाकना मखा तारादुना तोंगलिबा पैसेंजर सिंह अदु चितोरादगी तेलंगाना भाद्रा सलाम दा लैबा श्रीराम टेंपल दा लाखिबनी थौदोगसी प्राइम मिनिस्टर नवाब फोंदोकपगलनेना लेखिद्रबसिंगी मुंगदा एक्सग्रेशिया लुपा लाख अनि अनि पिरगनी लोनेना असोपसिंगदा लुपा लिसिंग यांखै यांखै पिरगनी हाइना लाथोखरे हॉस्पिटल यावना जुंतागी एयरस्ट्राइक ना अमांग अता थोगन बदनतना मियोय कुंट्रा हेन हाटक्रे म्यांमार जुंतागी मिलिटरी एयरस्ट्राइक अमना नोंसुप थांगबा राखेंदा लेबा हॉस्पिटल अमदा टारगेट तोरखिबदगे मियोय कुंट्रा हेन हाटक्रे हाइना थौदोक अदु लोयरबा मतुंग अवाबा मतेंग पांगबा वर्कर सिंगी माइकेदगी फोंदोरकले था असिगी लोसिलकपदा लेपाक अदुदा मियामगी मायोक्ता जुंता लेंगांगना मिखल पांगथोकनबा होनरिंगेगी मरक असिदा अकनबा अटैक कया सथबा लेप्ट्री लेपाक अदुदा कोमजा लिसिंग अनि कुनमाथोइदगी हौखिबा मिलिटरी कुना थोगनखिबा सिविल वार अदुकी मखा तारकपदा म्यांमार जुंतागी एयर स्ट्राइक चथबगी थबक असी हंथबा लेट्रे मिलिटरी जुंतागी माइकेदगी था असिगी कोन निपांदा मिखल अदु पांगथोकनबा लाउथोकपा लेख्रबने बोट असिना जुंताना चथरकलिबा मिनुंगसी यावदबा मियोट मिनैसिंग असिबु थैदोकनबा होनरकपा ललोंग अमने मखोइना मालेमगी कम्युनिटीदा उद्निंगलिबा असि मिलिटरी लेंगाक पाइबगी थबक अदु लोइसिले डेमोक्रेसी लाकुना मियामना सेंबा लेंगाक अमा लेहनगनी हाइना उद्लिबने मिखल असिदा एथनिक रेबल सिंगना मखोइना कंट्रोल तौगुना लेरिबा मफम सिंग अदुदा मिखल अदुबु मपुंग फाना थिंगनबा कनबा वारेप लौदुना लेरि जुंताना रेबल सिंह अदुगी अपुनबा फोर्स का लांथेंगनबदा मनिंग हनबा मतंग यावरबसु हौजिक तपमतमना रेबल सिंह अदुबु लाक्सिनबा होनबा लेप्ट्री लेबाक अदुगी नोंसुप थांगबा राखिल स्टेट लेबा मारोक उगी जनरल हॉस्पिटल अमदा ngarang numidang wairam junta gi airplane singna bomb ka thadabadagi जनरल हॉस्पिटल अदुदा थबक तौबा मियोय कुंट्रा हेना सिक्रे हाइना मफम अदुदा अवा अना kanbagi थबक तसरुग याखिबा मियोय अमना फोंदोके हौजी हौजी मखोइना फंगखिबा ख्वाइदगी नौबा डाटागी मतुंग इन्ना मियोय कुंट्रा माथोय सिक्रे हाइरिबा मसिंग अदुदगिसु हेलंबा याय हाइना पानरे मदुदा सुनतुना मियोय हुमफुनि पान हेनबरोम सोकोला लाइकटना लेरी असिबा सिंग अदुगी मनुंगदा ngarang numidang bom pokhaiba aduna maram oina hakchang masen maset taraba miyoy kyagi asiba hakchang sing asi ayuk phawba adumak tadun laiki hairi Rakhine state asig ayamba saruk rebel force oiriba arakal army na control tawbani adubu nongthaktagi chatharakiba attack aduna makhoigi maikeidagi fana akanba cheksin thodang lokalabasu thadarakiba bomb sing adu ngakthoknanaba pambai amata laikide haina source amana phongdrakli Catholic school da angang singi class horomdai da classroom wise sitpagi thabak chatharakpada penadre state asigi maming lairaba private school singi manung da ama oiriba Kansipurgi Catholic school gi lower class singi mahiroi angang singna school karaktuna class horomdai da school asigi maikaidigi angang singna classroom da changlaklaba matung da yamna toina classroom bu sumchit paiduna sit sengbagi thabak chatharakpada angang sing asi khaktana tana makhoi gi guardian singi maikaidigi pena phungdorakle school authority gi maikaidigi Mahaisang asigi classroom ningthijana sit senge hairabasu angang singna school karaktuna makhoigi class manungda changdringaida mangjongna thabak asi pangthokpa yai adubu masigi mahuta pikliba angang sing asina school karaktuna classroom da changlaklaga benching da phamlaba matungda ngahak laitana classroom sing sit sengbagi thodang laholiba nupi masa amana sumchit paruna changsilaklaga masagi bench ta phamjaraba pikliba mahairoi sing bu classroom gi nakal amada pulap hojillaga phamanduna Sitok samthokpagi thabak chatharakpa asi tawpham thoktaba thabak ni haina phongdokre mayumdagi ananba school uniform sing setuna laksaba mahairoi singna class manungda leiraba matungda sitok samthokpagi thabak chatharakpana firon khakna tana lairik khaw fawba uful waiful amadi amot akai taihalle maram asina mahairoi singna school karaktuna classroom da changdringai gi mangoina na se sengbagi thabak asi tawhaninge haina mahairoi sing amasung makhoigi guardian singna phongdorakle
Malem Thongam December 13 Senapatida Thungduna Infalgidamakta Khongsalakadauri. Sahi asigi October anidagi hauduna Delhi Kutub Minar dagi Manipur tamna cycling for Manipur peace hyriba theme da ingtapagi pausel puraduna cycle thoguna khongsalakhiba transgender social activist Malem Thongam tha asigi jaija 13 Senapati da thungduna Infalgidamak khongsalakpa hauragani hyriba khongsat asida miyamna mahapu taramna oktuna pukning Thogatminasi haina nongpok lengak apunba nupi lupna pausilakli hiramasigi matangda ngarang major khulda leiba Manipur Plus Club ki Kaubru Hall da pangthokpa pawgi mifam amada nongpok lengak apunba nupi lupki General Secretary Nongthongmam Ongbi Radhamani na hai lamdam masida haukhiba sei lisingani kulhumdoi gi me ahumdagi hauduna thokliba irang asida miyoi kya laikhidre amadi miyoi kya na lansinaduna awaba kaya mayok nagna leiri irang asibu losinuna tangdu leitaba hanjin handuna hanagumna nungai yaifa naba leinabagi wakhalonda sahi asigi October anidagi Delhi dagi cycling for Manipur peace hyriba pausel puduna cycle thauduna lakhiba transgender social activist Malem Thongam housing Nagaland dagi Dimapur yokre maki khongsat ki makha tarakpa oina Manipur tamna lakpa haurgani amade tha asigi 13 Senapati dagi fal tamna lakpa haurgani hariba maki khongsat asida miyamna sogalpiyo amade pungning thogalpiyo haiduna maki pausel puba khongsat asi kanagumba lup furup amatagi mayokta nate lamdam asida tangdu leitaba hanjinaba chatpani haina su phongdokhi ngasigi pawgi mifam aduda limit ki thomi singju sarugyaki panba yabadi Delhi dagi Manipur tamna cycle thorakliba Malem Thongangi khongsat asi ngasiga thana numit humfutara ni sukre hairi rep amadi chahi anigi angang hatpada maral leiraba bioi president ngak pikhidre Kumjali Singani Tarani Toida Maharashtra da Chahi Ani Dangai Banupi Macha Amabu Rep Toraba Matung da Tamtina Hatok Lambada Maral Leire Haina Pongdok Pikraba Rabi Asok Supreme Court na Sibagi Cherak Pikraba Matung Miyoi Asina President Dorpati Murmuda Mahak Pungak Piyu Haizarak pada President Ngak Pikhidre Hairi Kumjali Singani Kunitoi gi July kun manga da President gi office paiba haurakkhibada gi President Dorpati Murmuna asigumba ngak piyu haibagi pli yakidabasi hadaki si tharaga ahumlak sukre Supreme Court ki judge ahumna saba bench samana Rabi Asokna sahi ani dangai ribi nupi masa amada zathakiba thong adu yam tamthiba miyoibagi wakhan chendaba amasung thamoi sokningai oiba thodokni haduna sibagi ayaba pikibani Rabi Asok Kumjali Singani 15 gi September 13 ta Bombay High Court ta trial chatharaba matungda Kumjali Singani 13 gi January da court asina mahakpu sibagi cherak pikibani court sigi while adu Supreme Court ta singarakhrabasu chap manaba while pirakpadagi aroiba oina mahakna president gi marchi nirakkhibari hairi